Heirokta Fimu Setpasingna yum Thugairamle Nongmei Kapsillamle lut Toukhre Heirokta Fimu Setpa mamai khumba miyoi hompuromna ngarang numidang Congress worker ni haiba miyoi amage yum mama Thugairamle Nongmei Kapsillamle nupi angang singda Nongmei namduna license Nongmei yauna lupa lag taraga mangaromge malsang pukhre haide thogdok asi ngarang numidang pung mapan lom tabada Heirok Part 3 Litan Wang Madalaiba Ningthojam Bimol Sahi Yankhaiga Mathoi Apokpa Laikhidraba N Omar Singhage Yumda Thokibane Thogdok asigi matangda ngarang ayuk Thaubalge SP Jogesh Chandra Haubizam amade Additional SP Sasinan Soibam Yauna Police Team ama laktuna yengsankhre Police na yum aduge sumangdage kapthokrabe eke maru kaya marum phangkhibaga loinana case amasu lakhotre haide Thogdok asiga mari lainana Ningthojam Bimol na paumi singda hai Mahakna ngahan luhongba magi podyang piba nangnanaba khara thengna Imphal dagi lakpadagi lambi da yum yogdringaida mangonda mamanabasingna phone tawraktuna mahaki mayumda irang thokle hairakpadagi yumda sangdana machi amada laisinduna laikhi matamaduda mahaki yum Thugairamlibasing handorakpa ukhe makoigi manungda mahakna masak khangauba miyoi ahum mari de yawba uhauke makoi adu MLA Radhesyamgi manau nupa Thoksom Sanathoi Thoksom Dhruba amasung Tonjam Roman ni haire mahaki mayumgi CCTV camera ge image sing mahaki phone dasu yengba yai maramaduna yengnaba tawringai Fimu Setpasingna transformer ge fuse satuna mai muthat kibana maram oiduna mamkhibadagi yengba yakhidre madugi matungdagi Thugaiba Nongmei kapa horakhe CCTV camera amade monitor su Thugairamkhe mahaki mayumda ngari nambage tolo piduna thamba Sunil kauba amada phone tawbada mahaksu hingnanaba senduna labukta lolaga laire yumda laihauba nupi angang singde siramlani haina khumlakhe ngahandi Bimol masasu yumda changba ngamdana lairakpane ngarang ayuk anganba changlakpa matamdade yum kai loina thugaiduna lairamle sanagi lik amade ngari gi thamba sel loina pukhiramle haide Bimol na makata na hai imung asida lariba masasonbe nupi phawba yauna nupi sing sumangda puthoklaga Nongmei namduna hek lengbaga hatkane Bimol kadaida lei haiduna kihanbagi thawong ase laibak thibane bot aibaside democracy gi festival ne masa gi apamane phunaraga angambane bot kagani haiba ningthau palingai ge mawong adudi haujikti yaroi nungsi chanana bot khomgadabane bot ki damak yum mathang Thugairakliba se Heirokta de masing yamkhre haidaduna Manipur da santi lairei ing tapa purakle hairibase Heirokki MLA Thoksom Radhesyamge yumgi mamang thangba saruktasu santi haibadu laitre haikhe ing sikpa laitaba haibadu Heirokki Dakarok haiba mafam ama mahaki yumga thangnana lairiba yumsu yamna tadaba mafam asidage mamangda housing loan pikhiba imungda fawba handakte bota MLA ge cendre haiduna ngayak laitana Fimu Setpa laktuna dab tawbiduna housing loan ge sel fawba lokthok piba ngammi hairaduna Dakaroktadi angang kappa thembada Radhesyam lakle haidabade angang phawba kappa tokpagi phibamda laire masigumba thabak ase makha tana kanagumba amatana thoganbiganu haikhe mahaki yum Thugaina honaramba ase mamangdasu thengkhang kayarakta honaramba laikhre masa hingnaba thaidoktuna laikhe matamdode Thugai khaiba karimata tawramkhide adumakpu mahak hatkane yum Thugaigani haibagi paudi adum tai Imphal da lairingaida phone tawraktuna matamduda mahake mobile hangdoktuna CCTV camera da yengbada mahaki yum mamangda MLA gi manau nupa Thoksom Sanathoiga miyoi kharaga lakpo ukhi adumakpu kari amatadi tawramkhide nakal amaromda thogdok asibu yaningda phongdoktuna Heirok Part 3 Litan Wang magi miyamna Ningthojam Bimol gi thongalda wakat mifam phamkhre wakat mifam aduda Bimol gi yum Thugaiba chairak piyo bot ki damak yum Thugaiba saram chatne Prajada onsiduna chaba BJP gi lengak pamjadre nupi da Nongmei namduna phuramba yaningde amasung bot ki namada lut tawba MLA resign taw haina thaba placard singsu sizinakhe Hill Areas Committee gi member sing lengaki committee na kawbada lakhidre Drop Manipur Hill Areas Autonomous District Council Bill 2021 gi matang da lengak na semkhiba committee na kawkhiba meeting da Hill Areas Committee gi member sing lakhidabada lengak na nungaitaba phawhankhre haide Hiram asiga mari lainana Manipur lengaki Additional Chief Secretary TA and Hills ki Letkogin Haukipna khuyek piduna thokiba cherol amana hai ngaha nungthel pung ama taba matamda drop The Manipur Hill Areas Autonomous District Council Bill 2021 da yauriba
वाफमसिंग खननबा मिफम अमा सेक्रेटरीट कॉन्फ्रेंस हॉल दा पांगथोखे अदुम ओइनमक यामना लाइवक थीबदे हिल एरियास कमिटी रूल्स की टेक्निकल की ओइबा वाफम दा यंगलगा मीटिंग अदुगा मरी लेनदबा प्रोसीडियर की ओइबा वाफम पुथोरकलगा मिफम अदुदा लाखिदे लैंगाकना संगसिलगलिबा खोंथांग असी मपुंग ओइना बिल असिना मरम ओइरगा थोरकलिबा इशू असी पुमनमकना याननबा वारोसिन अमा पुरकनबा अमसुंग इशू असी लोइसिननबा लौखटपा याबा खोंथांगसिंग लौखटनबा कौखिबनी हाइदे पनबा याबदी बिल असी खननबा असेंबली मिफम कौनबा डिमांड तौरदुना आसुमना कौखिबा इकोनॉमिक ब्लॉकेट लोइसिननबा वारी सानबदा लैंगाकना कमिटीगा नुमित मंगानेगी मनुंगदा मिफम कौनबा यानखिबगी मतुंगिना ngaranggi मिफम अदु कौखिबनी हाइदे इम्फाल उख्रुल कामजोंग लंबी बंद तौगदौरे मापीथेल डाम एफेक्टेड हेडमैन चिफ एंड एल्डर्स ऑर्गेनाइजेशन के स्टेट लैंगाका हौखिबा चही 2020 के डिसेंबर मरीदा यानखिबा मेमोरेंडम ऑफ एग्रीमेंट MOU ngasi phawba thabak oina mapung phana thabak to onthok tabage mayokta lakliba December 3 ge nongyai dagi pung 9 ge Imphal Ukhrul road amade Imphal Kamjong road ta ban shutdown gi khongjang changsilagani haina organization asige vice chairman Thanmin Rimai na phongdokre wapham asiga mari leinana ngarang organization asina senduna Manipur Press Club ta pangthokiba pawgi mipham mada Thanmin Rimai na hai Mapithel dam na sogalaba khunja sing amade Manipur lenga ka yanakhiba compensation amadi packaging ngasi phawba mapung phana pithoktre nakalani gi marakta yanakhiba memorandum of agreement MOA ge matungina khunja singi pifam thokpa package khudingmak 2021 chahi asida punna pangthokani haikibane apunba khunja lising ahum gi chada hompurom de hairiba compensation phangba yauragasu kaya ama phangdana leire masigi mathakta pithokliba compensation gi senpham sing adu installment oina मसिद पीबा मरमना कानाफम खंगद्रे वाधौरिबा सिंग अदु पिथोक पिनबा लैंगाकता मेमोरेंडम कया पिसिनखिबगा लोइनना बन अमदि प्रोटेस्टना चिंगबा खोंजंग कयासु ममांगदा संगसिनखिबा लैख्रबने अदुम ओइनमक लैंगाकी माइकैदगी मतिक चाबा खोंजंग लखोतबा मरमना हौखिबा अक्टोबर 18 दा लमलाई खुनौदा वाकत मिफम चथखि खोंजंग अदु संगसिलिबा फावबा यानखिबा सिंग अदु थबकतो ओंथोक्तबा मरमना दामगी इसिंग लौथोकपिरो खुंजा सिंग महौसागी पुंसीदा हंजिनबा होनबिरो हाइबा वाफम फोंदोखे लैंगाक अमदि एसोसिएशन की मरक्ता यानखिबा वाफम सिंग अदु खोंजंग कया संगसिल्लबा फावबा लैंगाक तुमिना लैसिलिबा से लाइवक थीबने करिगुंबा लैंगाक ना थुबा मतमदा मियामगी अपांबा सिंग थबकतो ओंथोकनबा होनद्रबदे इम्फाल उख्रुल अमदि इम्फाल कामजोंग लंबीदा सटडाउन की खोंजंग असि संगसिनगनी हाइना महाकना मखा ताखे वेलोन डियोर 2021 मेसिना रेकॉर्ड ओइना 3 लाख सुबा अवार्ड फंगख्रे पुटेलासना नुपी की मना लौख्रे अर्जेंटीना की स्टार प्लेयर लियोनेल मेसी की ख्वाइदगी नकनबा लंबा ओइखिबा रॉबर्ट लेवांडोस्की अमसुंग क्रिस्टियानो रोनाल्डो माइथीबा पिरमलगा रेकॉर्ड ओइना नुपागे वेलोन डियोर अवार्ड लौख्रे अदुगा नुपीगे वेलोन डियोर अवार्ड ना बार्सिलोना अमसुंग स्पेन मिडफील्डर एलेक्सिया पुटेलासना फंगख्रे अरोइबदा ताबिरिबा पुंगदमकपु थागतचरी।